सरलाना हायरई हातलोय नंगपुती हातलोय अइना नंकी ननाक्ता लाइसे अतै क्रिसु नत्ते नोंथांगमबना हायरई नंगना अइगी इफमदा करी हायनिंगबा चिंगनदा हेक्ता हायो अइगी नुंगसिरपा मरु थांगमयोबु अइ लैत्रे हाइबगी पाउ ताबदा वाखल मिमानदबा अमा ओइरिदो नंगना अमुक्ता फनबा लायेंबियो येंगने अइने सोइदने येंगने अतैदी हायो नंगी अपाम खुदिमा हायो अइने ngamnaba तौगने थबक थोरम खुदिमा अदुबु मथंगी मपोक्ता नंग अइ अमुक थोंगनसिको अइ मतमदु फाव नंगबु ngairumge चुमना करी करी नो खरा हाइनरगा मखोय अनिसु काइनरमी फरे अदुदि अइ अमुक चटपीगे असुमना नुमित अदु हौखे अयुकी मतमने मालेम तुम्बा हकोलकपगी खोंजेलदा कैदोरे nganta phone tore isina paikhomba nang hororoi matagum malem punsibado leiramdra haye malem urum torumba mamit ado khangsing singi aduga hairei karino nang hari dobo aseng baine thajana hairakpani oh phare adudi ai khoi chatna tawrsi pau pinakhro asi haiduna makhoi sing adu pau mathang pinakhre अदुबु असुमना मखोइसिंग अदु पुन्ना पुल्लगा पुन्सिबगी मथौ मंगम यावरमी असुमना पुन्सिबा महाकी संस्कार दु लोइरदुना मखोइ मरी असेंग फी होंदोक्तुना बि अदुना हाइरकपा पोलम चैरम सिंग अदु पाइरगा बि मेमचागी मयुम तमदा खोंसालई अमाइ बि अदुगी मयुम योरोदुना मखोइ सिंग अदु लोइना चंगनरई अमाइ बि मेमचाना हाइरई नखोइ लाआबा थाजना होइ इमा नचा इखोइ लाक्चरे Oh, फरे अदुदी नरांग अदुगी थौदोक अदु आइसु खंगी अदुबु नखोइगी नतेंग पांगबा ngamhogdre अदुबु थवाई अदुना नखोइदगी सोपा ngamloi नुपा अदुना कीबे हेमनबदगी मसा मतोमता थांग अदुना थिनजिनदुना सिजखिबनी फरे अदुदी आइसु लाई पूजा हौरगेको असि हाइरगा अमाइबी अदु लाई खुरुमबै सेंबा साबा हौरई नुंथिलगी मतमसिदा लाइगी पूजा हौरई मखुत्ता थांगोल मया चामगा निपान पालबा अमा पाई मांगदना लाइगी पोलमसिंग अदु थम्मी थवाई मिरेल थवाई लक्तगी थवाइयो इमा लेब्रेन सिदबिना थवाई मिरेल नंबु कौरिये ताइबंग लेंदसु लेंगमद्रबा लाइरम लेंदसु तिनगमद्रबा थवाई मिरेल नंबु ngasi nong ima leimren sidabina khambi maithakta haplaga nangi thawai miral adubu ngauraga lairam lenda ima leimerengi mingkhai solaga ningamdraba thawai mirel nangbu thabiragi lao ku la wahai khara si haiduna thawai mirel adubu mai jega tawduna thawai mirel adubu kauri angakpagi masakni sengna lairamba atiyasu nong puba amuba machugi nong thangma ga loinaduna akhal arau kaya ga loinana isengna lairamba atiyadu kupsin khre lamlaki sa uje kaya sakhap toina paina khre haurak iba sabtra kaya si makhoi maridi angakpa haibadu oikhre kiraduna pulap tasinduna lairami makhoi maridu numidangi matam haibadu oikhre amambana mahut sinkhre amaibi adusu magi tawam thopa adumak tawduna leiri thawai asibo maithiba pidaba yade haiduna numbongda kanna hotnari amaibi adugi yumgi mangolgi din aduda nupi amana makhong yandharaga haina humna sanaraga leiri amaibi aduna tawribadu yengli mangol mathakta punna tasilaga leiriba makhoidi mathaktage khong ani khak yandharakpadu ubada angakpani thaja adudi adumak leimaida wanthakre थाजा अदुदी अदुमक लेमाइदर वानथखरे निंगथला मागी थवाई अदुसु पाइसिलक्तुना अमाइबी मागी मांगदा तादुना लेरे हे थवाई मिरे नंगना करीगे ताइबंग मियोइबदा अवाबा पीरे करीगे थवाई लौरी अमाइबी अदुना हंगलिबा वहांगसिंग अदुगी पाखुमदि पीदबी थवाई मिरेल अदु नोकमी तौरगा लेरी अमाइबी अदुना उट अदु खर पाइसलगा थवाई मिरेल अदुदा चाइसिली
ꯎꯠ ꯑꯗꯨꯅ ꯄꯥꯜꯂꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯍꯥꯏꯌꯨ, ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯒꯦ, ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯕꯤꯔꯒꯦ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯇꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯌꯧꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯩꯃꯥꯏꯗ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤ꯫ ꯑꯣ, ꯊꯋꯥꯏ ꯅꯪꯁꯦ ꯍꯥꯏꯅꯕ ꯑꯃ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯀꯔꯤ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯀꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯆꯐꯨ ꯑꯃ ꯄꯨꯔꯛꯎ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥ ꯈꯪꯍꯟꯒꯦ꯫ ꯑꯇꯩ ꯑꯇꯩꯗ ꯃꯥꯅ ꯉꯝꯂꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯈꯪꯗꯕ ꯁꯥꯔꯤ ꯃꯥ꯫ ꯆꯠꯂꯨ, ꯆꯐꯨꯗꯣ ꯄꯨꯔꯛꯎ ꯆꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯆꯐꯨ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯆꯐꯨ ꯐꯪꯂꯕꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗꯤ ꯃꯁꯥꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯥꯖ ꯃꯥꯒꯤ ꯁꯌꯦꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤꯕꯗꯨꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯐꯥꯎ ꯈꯪꯗ꯭ꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯀꯟꯅ ꯇꯧꯔꯤ꯫ ꯑꯇꯤꯌꯥꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯅ ꯇꯧꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯄꯨꯖꯥ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯇꯤꯌꯥꯗꯒꯤ ꯅꯣꯡꯃꯁꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯑꯗꯨꯃꯛ ꯆꯨꯊꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤꯕ ꯃꯈꯣꯏꯁꯤꯡ ꯀꯧꯊꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯄꯨꯖꯥ ꯑꯗꯨꯕꯨ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯆꯦꯔꯪ ꯀꯌꯥꯅ ꯄꯨꯖꯥ ꯑꯗꯨꯕꯨ ꯈꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ, ꯗꯥꯃꯥꯂꯦꯝ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯁꯠ ꯌꯦꯡꯊꯣꯛꯏ꯫ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯃꯍꯥꯛꯁꯦ ꯊꯥꯖ ꯅꯠꯇꯦ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯊꯨꯒꯥꯏꯅꯕꯗ ꯊꯥꯖꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯅꯤ꯫ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ꯫ ꯃꯥꯂꯦꯝ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯥꯖꯒꯤ ꯁꯛꯇꯝ ꯃꯥꯡꯊꯔꯛꯏ꯫ ꯅꯤꯡꯊꯔꯂꯥꯒꯤ ꯁꯛꯂꯣꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯊꯨꯀꯠꯄ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯜꯂꯛꯏ꯫ ꯆꯐꯨ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯂꯥꯏꯔꯣꯟ ꯑꯗꯨꯕꯨ ꯁꯣꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯁꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪꯗꯤ ꯉꯁꯤ ꯑꯁꯤ ꯊꯣꯡꯁꯨ ꯑꯩꯅ ꯍꯥꯡꯕꯤꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯥꯏꯒꯤ ꯂꯩꯇꯥꯐꯝ ꯊꯋꯥꯏꯒꯤ ꯄꯂꯦꯞꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯕꯤꯔꯕꯅꯤꯀꯣ꯫ ꯆꯠꯂꯣ, ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯃꯄꯨꯒꯤ ꯌꯥꯊꯛꯅꯤ꯫ ꯍꯌꯨꯝ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯣꯜꯂꯗꯨꯅ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯗꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯇꯤꯟꯅꯕꯒꯤꯗꯃꯛ ꯊꯥꯕꯤꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔ ꯀꯌꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯔꯦ꯫ ꯃꯤꯍꯨꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯆꯥꯅꯤꯡ ꯇꯥꯔꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯃꯥꯂꯦꯝ, ꯊꯥꯖꯗꯤ ꯊꯥꯖ ꯎꯗꯦꯅ꯫ ꯃꯥꯂꯦꯝ ꯑꯗꯨ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯌꯨꯝ ꯑꯁꯤꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯆꯤꯡꯂꯨꯕꯒꯤ ꯃꯁꯥꯗ ꯈꯔ ꯁꯣꯛꯑꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯆꯠꯂꯨ, ꯃꯥꯕꯨ ꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯎ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯏꯃꯥꯅꯅꯦ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯕꯤꯒꯦ꯫ ꯄꯨꯟꯅ ꯈꯨꯔꯝꯁꯤ, ꯄꯨꯁꯤꯟꯕꯤꯔꯛꯑꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯊꯥꯖ ꯑꯗꯨ ꯂꯧꯁꯤꯟꯕꯤꯔꯤ, ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯤ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯃꯛ ꯅꯈꯣꯏꯁꯨ ꯍꯥꯏꯌꯨꯀꯣ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯉꯁꯤ ꯅꯣꯡ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨ ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯃꯗꯤ ꯃꯇꯨꯡꯒꯤ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯈꯣꯡꯂꯣꯛ ꯄꯜꯂꯧꯗꯕ ꯑꯣꯏꯍꯟꯕꯤꯌꯨ꯫
ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯖꯔꯤ ꯇꯥꯏꯕꯪ ꯃꯄꯨꯗ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯆꯠꯂꯨ, ꯑꯁꯣꯛꯄꯁꯦ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯎꯁꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯇꯨꯡꯗꯗꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯇꯝꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯑꯃꯗꯤ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯕꯅ ꯊꯥꯖꯗꯕ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯅ ꯆꯥꯎꯈꯠꯂꯁꯨ ꯂꯥꯏ ꯇꯤꯟꯗꯤ ꯑꯗꯨꯃꯛ ꯃꯨꯠꯄ ꯅꯥꯏꯗ ꯂꯩꯒꯅꯤ꯫ ꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯄꯤꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯃꯄꯨꯅꯗꯤ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯕꯅꯤ꯫ ꯉꯁꯤ ꯅꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯂꯥꯏꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯈꯣꯏꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯅꯈꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯥꯒꯤ ꯙꯔꯃꯗ ꯅꯤꯡꯂꯁꯨ ꯏꯁꯣꯔꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯊꯥꯖꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯄꯥꯏꯈꯣꯝꯕ, ꯑꯩ ꯌꯨꯝꯗ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯄꯥꯏꯈꯣꯝꯕꯅ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯂꯥꯟ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯃꯥꯂꯦꯝ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ, ꯊꯦꯡꯗꯅ ꯇꯧꯔꯤꯅꯤ, ꯆꯦꯟꯕꯤꯔꯣ ꯀꯩꯅꯣ, ꯈꯪꯅꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ, ꯅꯪꯗꯤ ꯆꯦꯜꯂꯣꯏꯗ꯭ꯔꯣ? ꯅꯪꯅ ꯊꯥꯖ ꯄꯨꯕꯤꯔꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯦꯜꯂꯗꯧꯅꯤ, ꯑꯩꯒ ꯄꯥꯏꯈꯣꯝꯕꯒ, ꯅꯪꯅ ꯊꯥꯖꯒ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯉꯁꯤꯒꯤꯁꯤꯗꯤ 4 ꯔꯟ ꯇꯥꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯁꯨ ꯄꯨꯟꯅ ꯍꯣꯡꯗꯣꯏꯅꯤꯀꯣ? ꯍꯌꯦꯡ ꯂꯨꯍꯣꯡꯕꯁꯨ ꯄꯨꯟꯅ ꯍꯣꯡꯗꯧꯅꯤꯀꯣ? ꯃꯥꯂꯦꯝꯅ, ꯏꯁ, ꯅꯣꯏ ꯑꯅꯤꯅ ꯁꯤꯟꯕꯤꯔꯤꯕ, ꯇꯧꯔꯣꯅꯦ ꯅꯣꯏ ꯊꯣꯛꯄ꯫ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯉꯁꯤ ꯑꯗꯨꯝ ꯅꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯤꯁꯨ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯥꯟ ꯂꯣꯏꯈ꯭ꯔꯕꯁꯨ ꯅꯥꯀꯜ ꯑꯃꯗꯗꯤ ꯉꯁꯤꯁꯨ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ꯫ ꯁꯣꯛꯅꯔꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒ꯫ ꯃꯔꯛ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯑꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯅ ꯂꯥꯛꯀꯗꯧꯔꯤ? ꯅꯥꯀꯜ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯁꯟꯇꯣꯁ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ? ꯑꯃꯗꯤ ꯂꯥꯡꯂꯦꯟ, ꯔꯣꯍꯤꯠ, ꯃꯅꯤ ꯀꯝꯗꯧꯈ꯭ꯔꯦ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯝꯗꯧꯈ꯭ꯔꯦ? ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ, ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯣ ꯈꯪꯗ꯭ꯔꯤ꯫ ꯁꯟꯇꯣꯁ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯤꯔꯝꯃꯅꯤ, ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯁꯤꯍꯧꯔꯦ ꯅꯠꯇꯕ, ꯁꯤꯍꯧꯔꯝꯃꯅꯤ ꯍꯥꯏꯕ꯫ ꯅꯣꯏꯗ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯥꯏ ꯄꯥꯛꯄ ꯌꯥꯎꯈ꯭ꯔꯒꯦ? ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯃ? ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯏꯕꯣꯛꯅ ꯑꯍꯤꯡ ꯑꯃꯗ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯄ ꯌꯥꯕꯗꯨꯕꯨ ꯑꯗꯨꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯦ ꯒꯗꯥ, ꯃꯗꯨ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤꯅꯦ ꯐꯪꯅꯕ ꯊꯤꯔꯤꯁꯦ꯫ ꯅꯣꯏꯅꯗꯤ ꯐꯪꯗꯣꯏꯅꯤꯅꯦ꯫ ꯑꯗꯨ ꯐꯪꯅꯕꯅꯤꯅꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯤꯕ ꯑꯃ ꯌꯥꯎꯔꯗꯤ ꯑꯗꯨꯅ ꯐꯩꯗꯅ꯫ ꯑꯩꯈꯣꯏꯅ ꯍꯥꯠꯂꯗꯤ ꯀꯤꯕꯗꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯤꯔꯛꯄ ꯌꯥꯏꯅ ꯁꯟꯁꯤꯡꯁꯤꯗꯤ꯫ ꯖꯒꯠꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯣꯛꯅ ꯃꯈꯣꯏꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣꯗꯅ, ꯑꯗꯨꯒ ꯍꯦꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯂꯗꯧꯅꯤ꯫ ꯖꯒꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯟ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯔꯛꯄꯗ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨ ꯃꯁꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ꯫ ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯉꯝꯕ ꯉꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ, ꯀꯩꯗꯧꯔꯦ? ꯅꯁꯨ ꯑꯩꯈꯣꯏꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯉꯁꯤꯁꯨ ꯅꯪ ꯂꯩꯔꯤꯕ ꯑꯣꯏꯔꯦ, ꯅꯪꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯣꯏꯔꯕ, ꯑꯗꯨꯁꯨ ꯑꯩꯕꯨ ꯍꯥꯠꯅꯕ꯫ ꯐꯩ, ꯑꯍꯥꯟꯕꯗ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯈꯤꯁꯅꯨ꯫ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ, ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ꯫ ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ
ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯍꯥꯏꯗꯤ ꯏꯕꯣ ꯃꯥ ꯑꯩ ꯑꯣꯖꯥ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯅꯗꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯍꯩꯁꯤꯡ ꯑꯗꯨ ꯆꯥꯡ ꯄꯨꯊꯣꯛꯅꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯩ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯥꯅ ꯑꯩꯒꯤ ꯂꯝꯕꯤ ꯃꯥꯡꯍꯟꯅꯕ ꯇꯧꯏ ꯑꯩꯅꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯑꯃꯠꯇ ꯄꯥꯛꯅꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯁꯦꯝꯂꯝꯕ ꯑꯁꯤꯗ ꯑꯩ ꯉꯛꯈ꯭ꯔꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯀꯌꯥꯝ ꯉꯝꯕ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯍꯜꯂꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨ ꯈꯪꯂꯗꯤ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯏꯕꯣ ꯈꯪꯗꯦ ꯑꯩ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯑꯩꯗꯧꯅ ꯎꯁꯤꯟꯅ ꯍꯤꯡꯂꯝꯃꯤ ꯉꯝꯕꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯕꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯔꯣꯍꯤꯠ ꯍꯧꯖꯤꯛ ꯊꯦꯡꯅꯒꯗꯧꯕ ꯂꯥꯟꯁꯦ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯀꯅꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯊꯦꯡꯅꯕ ꯑꯃꯥꯏꯕꯤ ꯑꯃꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯖꯤꯜꯂꯨꯔꯅꯨ ꯃꯅꯤꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯁꯟꯇꯣꯁꯀꯤ ꯐꯤꯕꯝ ꯑꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯑꯗꯨꯒ ꯃꯌꯥꯁꯨ ꯊꯤꯕ ꯈꯪꯗ ꯂꯩꯔꯤ ꯑꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯏꯇꯧ ꯑꯁꯦ ꯑꯁ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯑꯔꯥꯟꯕ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯄꯨꯈꯠꯄꯤꯔꯝꯗ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯁꯦ ꯍꯤꯡꯂꯝꯂꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯉꯝꯂꯅꯤꯗ ꯐꯔꯦ ꯏꯕꯨꯡꯉꯣ ꯁꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯇꯥꯡꯅ ꯄꯤꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯇꯧꯍꯧꯁꯤ ꯑꯔꯥꯟꯕ ꯃꯈꯣꯏꯗꯤ ꯄꯥꯝꯕꯩ ꯑꯃ ꯊꯤꯈꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯧꯅꯕ ꯇꯧꯁꯤ ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯧꯅꯥ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯟꯇꯣꯁ ꯑꯗꯨꯁꯨ ꯑꯅꯥꯕ ꯀꯌꯥ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯅꯔꯝꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯁꯨ ꯌꯥꯎꯔꯛꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯉꯝꯕꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕ ꯀꯩꯗꯧꯕꯤꯔꯤꯒꯦ ꯆꯪꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯤꯁꯟꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕꯒ ꯃꯨꯏꯗꯥꯏ ꯊꯋꯥꯏ ꯑꯗꯨꯒ ꯁꯥꯐꯤ ꯂꯥꯟꯐꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯃꯥꯅ ꯍꯩꯖꯕ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯅ ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯕꯅ ꯍꯥꯏꯔꯛꯏ ꯆꯪꯁꯤꯜꯂꯨ ꯃꯥꯡꯗ ꯎꯔꯤꯕ ꯇꯥ ꯑꯁꯤ ꯄꯥꯏꯔꯒ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤ ꯄꯥꯏꯁꯤꯜꯂꯨ ꯂꯥꯡꯂꯦꯟꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯔꯤ ꯌꯨꯝꯊꯛ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯃꯃꯤꯑꯣꯏ ꯇꯧꯕ ꯑꯍꯨꯝꯈꯛ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯁꯤꯠꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯐꯨꯜ ꯀꯌꯥ ꯑꯗꯨꯅ ꯃꯥꯏ ꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯂꯝꯗꯦ ꯉꯝꯕ ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗ ꯂꯩꯔꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯥꯍꯨꯝ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯂꯦꯞꯂꯔꯤ ꯑꯗꯨꯉꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯈ꯭ꯔꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯗꯨꯉꯩꯒꯤ ꯕꯦꯕꯦ ꯁꯤꯂꯩꯃ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯍꯦ ꯏꯁꯣꯔ ꯃꯁꯤꯔꯥ ꯅꯪꯒꯤ ꯇꯥꯏꯕꯪ ꯃꯁꯤꯔꯥ ꯅꯪꯒꯤ ꯀꯨꯝꯍꯩ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯈꯣꯏꯅ ꯃꯩꯆꯥꯛ ꯄꯤꯕꯤꯕ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤꯅ ꯃꯤꯆꯪ ꯑꯣꯏꯕꯤꯕ ꯃꯁꯤꯔꯣ ꯅꯪꯒꯤ ꯀꯨꯝꯍꯩ ꯅꯪꯗꯤ ꯂꯥꯏ ꯅꯠꯇꯦ ꯅꯪꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯦ ꯑꯩꯈꯣই ꯑꯍꯨꯝꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ ꯑꯃꯥꯏꯕꯤ ꯂꯩꯃ ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯗ ꯊꯝꯃꯣꯏ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯊꯥꯖꯗꯕꯅꯁꯨ ꯂꯣꯏꯔꯦ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯦꯟꯈ꯭ꯔꯦ ꯀꯤꯖꯕ ꯃꯈꯣꯏꯗꯤ
ꯕꯦꯕꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯅꯈꯣꯏꯕꯨ ꯍꯥꯠꯄꯤꯕ꯫ ꯌꯥꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯪꯕꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯨꯈꯥꯏꯒꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯁꯤꯜꯂꯒ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯨꯈꯥꯏꯒꯤ ꯆꯔꯝ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯄ ꯌꯥꯁꯅꯥ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯔꯛꯄꯒꯨꯝ ꯃꯥꯂꯪ ꯑꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯏ, ꯈꯔ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯑꯅꯤꯔꯛ ꯁꯨꯅ ꯃꯥꯡꯍꯟꯕ ꯂꯥꯛꯑꯦ꯫ ꯑꯩꯁꯦ ꯑꯃꯥꯏꯕꯤ ꯂꯩꯃꯅꯤ ꯂꯩꯃ꯫